Matamdi asum hauki Sanarayna kaptuna asum nilakpa ngasiga thana tha ama haisilakadorabani adubu magi yambungdi lakpa kauba marai khidre Sanaray labukta thoina nganta chatlaga mabu ngaikiba numitsing mikupsing khuttektuna paba ngamsilaktrabani mabu lakadra haina lakikada boitaningi lepdarada boitaningi mawagi mamangdadi thoina nungaitaba utte Sanaray bema chathoklamganuko ningthina yum sangdin leiramu ima ngana halakeko hoi ima adubu ayuk mamana kaithal thokhibaga mana magi yambungbu kauduna tengthana kappi yambo aina kauribase nang tadabra natraga tana tasinajibro tarabadi amuktala oba natraga nangna chadaibu waraukrabro Ochagi maung adu khangdaba natte ibelaisu adubu makhya chiktuna khangzaba nattana magisu upaya mata leitre nongma meleina Sanaray ke mayunda laklammi ichi Sanaray ho ichi Sanaray adu meleina khobu tabada thoraklaga kari tawre mele ichi nakoi hingkholdagi yelang ke ngakra thatke ho thalo ma ichi Sanaray nangi nasaktudi karam tawsalamena nangdi nasakna chugado yam maksalamnena haidi yamna thizalamnena meleina karimna na hairi amakasu makha tarai ichi nangbu wakhalda khandan leiraba wakhalga yam nungaitraboba aidi ibungsina nungaina wakhalama tawhanna thamanina isa ase nongmanungmagi asum phasaba hengatle aibu pamdana haiblak pasing ase aina pambidaduna yabidabani asumna noktana melay adu inkolomda changkhre ngasi ti Sanaray maga manningbagi pangalamata yaudraduna tumina amo changlakle imungda melay ni inkol changlakpada mana masingna pungsang na hobado uraga kalak mihuba masada poglak dami melay khogi inkol singa dudi yingsinbidabanina ensang khara chara hawi aduga napina su yomde mabung singa dudi chathokrabanina yingsinba sanglamde aduga melayna su tanduna kaya yingsinbiramde melayna yelang ke ngoi sing adu khra thatlaba matungda nakanda fadigomna pungsang na hawado fazaman khraduna kalak manduna pungkokok na fadigom adu hektatle aduga moro atik pambiduna amo prap changsilaga pungkokok na toktuna chatkhare nongalaga ibelayna kaithilda yuanaba manamasi inkolda hekpa changbada fadigomsu amata palamdre aduga moro atek pambi adusu pungkokok lambada ubada hema kaya toramni sidia kanan hekrabanu marangi fadigom morok mayamdudia Sanaray prap thoraklaga kari tawragi ima ngana inkosi kana sanglamge kana gala amge makaromgi melayna amani yelang kingoi khra thatke haidna thatkibani kari tawragi ima yengune hemagi melay haiba se fadigom asu yamna panba hobodubu ikokok na hitatlamle mi aduga muro tek pambi asisu amata palamdre wane kaya da mapucha piliba ngangnu yengune he mabu ase phatkijaba ngang masi ngangse Sanaray samning labasu mapokning phatharaga mamabu themsilami ima semanaran atungala adine ai soidana hairageba asun mama adu themsilami mama adu sauduna murmum sonduna kaithil kakre fadigo morok tekpa adu melayna loina sisnaba natte kalak khabanbagi haunabi mpok phattabagi hektok lumani aduga mani yena khada makoi khra tamak lahuraga loina langthokre yumsibu kana leibige mi leibidabro Sanaray tumlambadagi nupa amagi khonjelna mapanda kauriba adu taraduna ngaiha kanano khandra lei tariba makholadu minawni khanglabada phamungdagi haugattuna mapanda tapna tholai kana oirabano bema yum masibu Sanaray yum natabra
Mani, ay samak sanare ni, kari takpi ka dabano. Ibema, asum tawani. Wapam asi kitang ture. Ay ka ibema gane, asay phawra sapne da bayatre. Kari matang ore bano, ay gyana matate. Nupa ama parap laklaga, maga asay phawda atho bagin chatlusi haibadida sanare edo ingagakle. Ibema, ay wahay gese, munata. Ay hak asi, nangi yambung na tharakpani. Akupa marol didi, ay kona hairamage. Tinle, matam laitre. Mana tharakpani haiba khangnaba. Nangonda, masi posi, utlo na haidana, mana pibirei. Mani, nupa adana pothorak liba posa adu, mahak ni yambung na pikiba, phasakraba, magi maming thaba, sanare lairang duni haiba. Haujikti sanare edo pungkang lamle. Mahak nupa andagi sanare akang bado lauradana yengbada ure mahaki maming thari badu ningtina. Hokiba thodo singado sanare khangning ningsing lai. Yambo, kaino toridubo? Kaino ba natung na loto na prakli dubo? Sanare, namitong to isulose. Thuno isulose. Haidana sanare bu mamit uisil hali. Sanare, se. Masih sanare lerang ase, nang bu ay oye tak po ina, nang iye tak manapa dada jinbigi se. Kaya da pasa kraba, sanare, nang se, nasa kana minga yam na jane. Is yambo, ay se pasa brone, yam pasa ye. Ado, yambo, ay di yambong da, piningay kare sulay tiye. Hay dina sanare ina, mahaki napa at chiliba, sanare edo lautok na. Yambo, masih sanare isidi, ay ming thaina. Karam thar no sibo, yam nga Hai biyade, ay nushi na thabani. Ado, yambo nga ngasi jinbiriba sanare se, yambo manakta ay magni kandana, nangi nakta jaksina thamlamo. Hayeng, ay na nangi nakta lere kanda, ingonda amu jinbiyo, amuk sinabiyo ba, si yambo. Haidana sanare na yambung da amuk pikiba sanare duni. Ibema, sanare, wasa asibu khangbidrabra. Haidana ngasai maba kauba lakliba nupa adana kangai hairak patna sanare gyan khanglagalai. Mani, masi aina yambung na sinakiba sanare duni. Yambung di kaya hobge. Ibema, wafam pumnama ina ningkina tamjaraki. Matam siya silagtre, chala silao. Haidana nupa adagi matung inaraduna sanare asum laklami. Asum lakpana makoy ani umang amal changlakle madu umada sanare na. Karay mo chaklisibo. Haina hanglakpada nupa adana. Ibema, ay itong tama ilo. Asuma iyo, wahang tawanuko ko na pasana hagi ay. Hay badada sanare edo tumina nupa adagi matung asum inarakle. Asum chatlaba matungda pikraba surung ama lairami, surung adu yaurabada nupa adana. Ibema, namit adu usalu. Haidana sanare mamit chajat usin hale, adadagidi awang mampham amadagi khangta tarakpagi phaurai. Sanare, adubusu ma tumina kari no dikhallaga kari su wahang lujre. Adadagidi nupa adana, yare ibema, namit adu pangthoklo. Hairakpada sanare aduna mamit ado tamna pangthorakpada chauraba leba amada yautan leiramle. Sanare ado pungangakle mataw karamna mahang leba asi yaurakli bano haina leba ado achemba lebak mande. Sorok ado sanare ingkritakli lupana maphel oina cheli. Leiriba yum kai sing adusu asuki matik phajai. Asum lakpana makhoi ani chawkraba konung ama yaure. Konung adadi sana na punglang langle, sanagi sanangak tangaire. Mithakna athokna phasakre. Sanare edo ngakpana khamtheng bada haibado yaure. Karina toriba singsibu haidana machinna murmum soludana asum nupa aduga changlakpana. Chauraba sanagi thong panba ka ama yaure. Ka adu yaurabada nupa adana. Ibema, nahak nga si udoriba se, nahaki gano, karisu tauroi. Hairakpada sanare ado
ꯊꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯪꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯆꯥꯎꯔꯕ ꯐꯖꯔꯕ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯐꯃꯨꯡ ꯑꯃꯗ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯅ ꯂꯨꯄꯥ ꯑꯍꯤꯡꯕꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯃꯨꯡꯗ ꯁꯥꯡꯅ ꯇꯨꯝꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯁꯅꯥꯔꯩꯅ ꯎꯔꯦ꯫ ꯏꯃꯥ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯃꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯥꯍꯦꯗꯨꯅ ꯆꯩꯅꯥ ꯈꯪꯅꯕ ꯑꯗꯨ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯁꯅꯥꯔꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ "ꯁꯅꯥꯔꯩ ꯅꯣꯡꯂꯛ ꯎꯂꯛꯑꯣ" ꯍꯥꯏꯅ ꯃꯈꯣꯜ ꯇꯞꯅ ꯀꯧꯔꯛꯄꯗ ꯁꯅꯥꯔꯩ ꯑꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯎꯟꯅ ꯐꯝꯖꯤꯟꯕꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯀꯤꯕꯅꯁꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯁꯅꯥꯔꯩ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ "ꯁꯅꯥꯔꯩ ꯅꯪ ꯑꯩꯕꯨ ꯀꯤꯔꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯑꯩ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗꯨꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯍꯥꯟꯅꯒꯨꯝꯇ ꯐꯝꯃꯨ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯛꯊꯔꯕ ꯁꯛꯇꯝꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯁꯅꯥꯔꯩ ꯑꯗꯨ ꯑꯀꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯦ꯫ ꯁꯅꯥꯔꯩꯒꯤ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯁꯅꯥꯔꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯃꯤꯡ, ꯂꯩꯐꯝ, ꯏꯃꯥ ꯏꯄꯥꯒꯤ ꯏꯃꯤꯡ ꯍꯥꯏꯗꯅ ꯂꯥꯛꯄꯁꯦ ꯑꯩꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕꯒꯤꯅꯤ꯫ ꯁꯅꯥꯔꯩ ꯑꯩꯍꯥꯛ ꯑꯁꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯣꯡꯃ ꯑꯁꯣꯝ ꯂꯝ ꯀꯣꯏꯕ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯂꯧꯐꯝ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯪꯒꯤ ꯐꯖꯔꯕ ꯅꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯎꯃꯔꯣꯝꯗꯒꯤ ꯏꯪꯂꯛꯈꯤꯕꯅꯤ ꯑꯩꯅ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯂꯨꯗꯕꯅ ꯅꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯀꯟꯃꯟꯈꯤꯕꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯀꯤꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯪꯅ ꯑꯩꯕꯨ ꯀꯤꯈꯤꯒꯗ꯭ꯔꯥ, ꯍꯩꯅꯈꯤꯔꯣꯏꯗ꯭ꯔꯥ, ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯑꯁꯦꯡꯕꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯄꯨꯔꯛꯄ ꯆꯌꯣꯝ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯔꯨꯕꯗꯒꯤ ꯑꯩꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯍꯧꯒꯠꯄ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯅꯤꯡꯖꯍꯧꯒꯦ꯫ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯑꯁꯤꯃꯇꯪꯗꯤ ꯍꯥꯏꯔꯝꯂꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ" ꯍꯥꯏꯅ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯕꯗ ꯁꯅꯥꯔꯩ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯕꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯈꯤꯗꯨꯅ ꯇꯞ ꯇꯥꯅ ꯀꯞꯂꯦ꯫ "ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯦꯔꯥ, ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯣꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯕꯅꯣ? ꯌꯥꯝꯕꯨꯡꯅ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯝꯂꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯨꯡꯇꯥ ꯇꯥꯔꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯀꯞꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ꯫ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯍꯥꯟꯅ ꯅꯤꯡꯉꯝꯗ꯭ꯔꯕꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯅꯥꯔꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯎꯝꯂꯤꯕ ꯃꯅꯤ ꯑꯗꯨ ꯑꯣꯊꯣꯔꯛꯇꯨꯅ ꯁꯅꯥꯔꯩꯗ ꯄꯤꯔꯦ꯫ "ꯁꯦ ꯁꯅꯥꯔꯩ, ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠ ꯑꯁꯦ ꯑꯆꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯃꯁꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯕ ꯃꯅꯤꯅꯤ, ꯃꯍꯤ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯅꯤꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯄꯨꯗꯨꯅ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯆꯥꯗꯣ ꯌꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯃꯥꯡꯍꯟꯗꯅ ꯌꯥꯏ ꯑꯁꯤꯕꯨ ꯅꯪꯅ ꯊꯝꯁꯤꯜꯂꯨꯀꯣ꯫ ꯑꯩꯍꯥꯛꯇꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ꯫
ꯅꯈꯣꯏꯒ ꯀꯨꯟꯅ ꯂꯩꯃꯤꯟꯅꯧ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯗꯨꯅ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯅꯕ ꯍꯥꯏꯖꯔꯦ꯫ ꯁꯅꯥꯔꯩ ꯑꯗꯣ ꯀꯞꯅ ꯀꯞꯅ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯕꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯂꯥꯏꯔꯦꯟ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕꯒꯤ ꯃꯊꯛꯇꯨꯗ ꯀꯥꯏꯅ ꯃꯩꯁꯥ ꯑꯃꯒꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯋꯥꯅ ꯆꯦꯅꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯅꯥꯔꯩꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯞꯇꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯦ꯫ ꯁꯅꯥꯔꯩꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯅ ꯈꯨꯜ ꯄꯨꯝꯕ ꯈꯪꯂꯦ꯫ ꯁꯅꯥꯔꯩꯕꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯦꯟ ꯑꯣꯡꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯈꯨꯟ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯁꯨ ꯃꯥꯕꯨ ꯂꯥꯏꯔꯦꯟ ꯑꯣꯡꯕꯤ ꯁꯅꯥꯔꯩ ꯍꯥꯏꯅ ꯁꯤꯒ ꯀꯥꯏꯅ ꯐꯥꯎꯔꯦ꯫ ꯋꯥꯔꯝ ꯃꯌꯥꯝ ꯑꯁꯤ ꯃꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯃꯦꯂꯩ ꯑꯗꯨ ꯁꯅꯥꯔꯩꯕꯨ ꯀꯜꯂꯛꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯁꯅꯥꯔꯩ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯈꯪꯅꯈꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯨꯡꯁꯤꯡꯗ ꯅꯣꯡꯃ "ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯑꯩꯒꯤꯁꯨ ꯂꯥꯏꯔꯦꯟ ꯑꯃ ꯊꯤꯕꯤꯌꯨ꯫ ꯏꯆꯦ ꯁꯅꯥꯔꯩ ꯑꯁꯤ ꯂꯥꯏꯔꯦꯟ ꯑꯃ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯠꯇꯅ ꯂꯩꯈ꯭ꯔꯤꯕꯅꯤ꯫ ꯏꯆꯦ ꯁꯅꯥꯔꯩꯗꯒꯤ ꯑꯩꯅ ꯐꯖꯕꯁꯨ ꯍꯦꯜꯂꯤ꯫ ꯏꯆꯦ ꯁꯅꯥꯔꯩꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯑꯩꯅ ꯂꯥꯏꯔꯦꯟꯕꯨ ꯂꯨꯍꯣꯡꯂꯕꯗꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯗꯣꯏꯅꯤ꯫ ꯑꯩꯒꯤꯁꯨ ꯂꯥꯏꯔꯦꯟ ꯑꯃ ꯊꯤꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯦ꯫ ꯑꯗꯨ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯃꯆꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯊꯧ ꯍꯨꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯄꯥꯝꯕ ꯐꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯕ ꯃꯦꯂꯩꯗꯤ ꯀꯞꯁꯤꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯦꯂꯩ ꯑꯗꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯕꯗꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯀꯣꯟꯅꯊꯪꯗ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯃꯪꯗ ꯂꯥꯏꯔꯦꯟ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅꯊꯪꯗ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯥꯡꯊꯥꯛꯇꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯗ ꯄꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯦꯂꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯂꯩꯈꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡꯗ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩꯒ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯑꯆꯝꯕ ꯂꯥꯏꯔꯦꯟ ꯅꯠꯇꯦ꯫ ꯃꯁꯤꯛ ꯃꯉꯥ ꯆꯦꯟꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯅꯤ ꯈꯪꯂꯨꯗꯕ ꯑꯄꯪꯕꯤ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯈꯤꯕꯗ ꯀꯂꯛ ꯃꯤꯍꯧꯕꯤ ꯃꯦꯂꯩ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯦꯟꯅꯤ ꯈꯪꯂꯨꯗꯕꯅ ꯃꯕꯨꯡꯁꯤꯡꯅ ꯐꯥꯔꯛꯄ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯎꯝꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯌꯥꯝꯕꯁꯤꯡꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯦꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯆꯥꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯦ꯫ "ꯏꯕꯦꯝꯃ, ꯅꯪ ꯑꯁꯤ ꯄꯪꯉꯤꯗꯀꯣ꯫ ꯃꯤꯒꯤ ꯃꯤꯋꯥ ꯊꯥꯖꯔꯨꯕꯅ ꯏꯆꯟ ꯑꯁꯤ ꯂꯥꯏꯔꯦꯟꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯕꯅꯤꯀꯣ꯫ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯔꯨꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯄꯪꯂꯕ! ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯀꯦꯍꯜꯂꯨꯕ ꯑꯩꯈꯣꯏꯅ ꯀꯦꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯔꯨꯕꯗꯒꯤ ꯉꯁꯤ ꯏꯆꯟꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯅꯤꯀꯣ" ꯍꯥꯏꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯑꯗꯣ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯃꯍꯨꯟ ꯑꯗꯨ ꯈꯣꯛꯇꯨꯅ ꯊꯦꯠꯂꯦ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯄꯪꯕꯤ ꯃꯦꯂꯩ ꯑꯗꯣ ꯃꯕꯨꯛ ꯐꯠꯇꯕꯗꯒꯤ ꯃꯤꯒꯤ ꯑꯐꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯃꯛ ꯄꯥꯝꯂꯨꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕꯗ ꯀꯂꯛꯇꯅ ꯏꯁꯣꯔꯅ ꯃꯥꯒꯤ ꯄꯤꯔꯛꯄ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯂꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯣꯡꯃ ꯃꯥꯅ ꯃꯆꯥ ꯑꯗꯨꯕꯨ ꯅꯥꯍꯣꯡꯁꯥꯅ ꯄꯣꯔꯒ ꯂꯧꯐꯝꯗ ꯂꯧ ꯉꯥꯛꯄ ꯑꯁꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯧ ꯉꯥꯛꯇꯨꯅ ꯂꯩꯕꯗ ꯃꯥꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯔꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯦꯞꯊ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯍꯥꯏꯅ ꯈꯜꯂꯒ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯂꯪꯊꯣꯛꯇꯨꯅ ꯆꯠꯈꯔꯦ꯫ ꯁꯅꯥꯔꯩ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯏꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯑꯁꯨꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨ ꯍꯥꯏꯗꯨꯅ ꯌꯦꯛꯂꯤꯕ ꯈꯣꯠꯁꯦꯠ ꯑꯗꯣ ꯐꯠ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯦꯛꯊꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫
ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯁꯨ ꯃꯥꯅ ꯂꯧꯐꯝꯗ ꯂꯧ ꯑꯁꯨꯝ ꯉꯥꯛꯂꯤꯉꯩꯗ ꯅꯥꯀꯟꯗ ꯐꯤ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯎꯏꯔꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯋꯥꯇꯣꯟ ꯌꯧꯅ ꯁꯥꯒꯠꯂꯛꯂꯦ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯦꯠꯁꯤꯜꯂꯝꯕꯗꯒꯤ ꯂꯩꯆꯤꯟ ꯑꯃꯅ ꯈꯪꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯕꯒꯨꯝ ꯎꯔꯨꯝ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯁꯅꯥꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯄꯗ ꯎꯔꯦ ꯌꯦꯟꯄꯥ ꯑꯃꯅ ꯃꯥꯅ ꯇꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯈꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃ ꯇꯨꯡ ꯍꯟꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯥꯅ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ" ꯍꯥꯏꯅ ꯈꯥꯝꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯁꯅꯥꯔꯩ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯤ, ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯨꯡꯈꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯁꯛꯇ ꯌꯦꯡꯂꯕꯗꯤ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯗꯨꯃꯛꯅꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯁꯅꯥꯔꯩꯅ ꯃꯈꯣꯜ ꯅꯤꯛꯅ ꯍꯪꯂꯛꯄꯗ ꯁꯅꯥꯔꯩꯅ ꯃꯇꯨꯡ ꯑꯁꯨꯝ ꯍꯟꯈꯤꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ" ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯣꯡ ꯍꯥꯗꯅ ꯁꯅꯥꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯁꯤꯟꯗꯨꯅ "ꯅꯍꯥꯛ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ?" "ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯑꯩꯁꯦ ꯂꯝ ꯀꯣꯏꯕ ꯁꯨꯝ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯂꯧꯐꯝꯗ ꯂꯧ ꯁꯪꯗꯨꯅ ꯂꯩꯕ ꯎꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯕꯦꯝꯃꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯏꯕꯦꯝꯃꯕꯨ ꯎꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯣꯏꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯆꯤꯡꯁꯤꯟꯕꯒꯨꯝ ꯑꯃ ꯐꯥꯎꯔꯤ. ꯑꯉꯥꯡ ꯑꯁꯤꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯤ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯥꯔꯩꯅ ꯃꯈꯣꯟ ꯅꯤꯛꯂꯞ ꯇꯧꯅ ꯈꯪꯅꯤꯡꯕꯅ ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯈꯤꯕꯅ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯍꯪꯂꯛꯏ, "ꯏꯕꯨꯡꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ?" ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯁꯦ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ. ꯑꯩꯁꯦ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯃꯥꯏ ꯁꯤꯟꯅ ꯊꯨꯡꯅ ꯐꯤꯅ ꯀꯨꯞꯁꯤꯟꯕ ꯑꯃꯤꯠꯇꯃꯛ ꯐꯥꯠꯄ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯄꯨꯡ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯩꯅ ꯑꯅꯥꯕ ꯐꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯔꯣꯏ. ꯑꯩ ꯑꯁꯦ ꯇꯥꯏꯕꯪ ꯅꯧꯅ ꯈꯣꯡꯗꯥꯔꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏ. ꯑꯗꯨꯗ ꯑꯩꯅ ꯌꯥꯔꯗꯨꯅ ꯑꯩ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯕꯤꯔꯛꯄꯅꯤ. ꯏꯕꯦꯝꯃꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ, ꯎꯈ꯭ꯔꯕ꯭ꯔꯥ?" ꯍꯪꯂꯛꯄꯗ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯂꯤꯕ ꯋꯥꯔꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ "ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯃꯨ. ꯂꯩꯕꯤꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯂꯦꯡꯕꯤꯔꯝꯒꯅꯨ. ꯑꯩ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯁꯣꯝꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ" ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯑꯗꯨ ꯃꯌꯨꯝꯗ ꯄꯔꯞ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯌꯥꯏ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯃꯨꯛ ꯑꯐꯤꯡ ꯑꯐ ꯑꯣꯏꯅ ꯂꯧꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯦ꯫ "ꯑꯩ ꯁꯣꯝꯕꯨ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ. ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯇꯨꯕ ꯁꯨꯗꯅ ꯂꯥꯛꯄꯅꯤ. ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯌꯥꯏ ꯑꯁꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯗꯨꯅꯤ ꯀꯥꯎꯔꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯌꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯕ. ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯎꯝꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯝꯕ ꯁꯅꯥꯔꯩ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯌꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯌꯥꯏ ꯑꯗꯨ ꯑꯃꯨꯛ ꯎꯞꯁꯤꯟꯕꯗ ꯃꯍꯥꯛ ꯑꯗꯨ ꯑꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯔꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯝꯂꯔꯕ ꯃꯍꯤ ꯃꯌꯥꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗꯨꯗꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ "ꯑꯣ ꯁꯅꯥꯔꯩ, ꯅꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯈꯔꯝꯂꯅꯤꯗ"
ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯁꯅꯥꯔꯩꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡ ꯈꯣꯡꯕꯒꯨꯝꯅ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯞꯂꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯥꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯁꯅꯥꯔꯩ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯒ ꯂꯩꯔꯁꯤ꯫ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣ꯫ ꯉꯁꯤꯗꯒꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯏꯃꯨꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ ꯁꯅꯥꯔꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯕꯤꯗꯨꯅ ꯃꯃꯥꯗꯒꯤ ꯑꯥꯁꯤꯔꯕꯥꯗ ꯂꯧꯔꯗꯨꯅ ꯁꯅꯥꯔꯩ ꯂꯥꯏꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫